Nonglei Nungshitna yum chamarom Akai-Atoi Thokhre yum Paithoraktuna Lambida Tasinbadagi chathok chasin su yarudre ngarang ahing nongyai matung pung amarom taba duwaida sitkiba akanba Nonglei Nungshitna Kaksing district ke Waikhong subdivision gi manungchan laiba pangal tabi da yum chamarom chauna mangata Thokhre ngarang gi Nonglei Nungshitna duna pangal tabi panchayat gi manungchan ba pangal tabi mamang laikai gi yum chanirom laibagi manungda yum chamarom ge Jinga Paithoraktuna amangata thokpaga loinana yum taret lomde yum manungda laiba upu kangthol yauna Akai-Atoi thoktuna sathina amangata thokhe ngarangi thokdoktuda longjam muhindro kauba miyoi amage yum Paithoraktuna main road ta Tasinbadagi chathok chasinda chauna akaiba thokhe tungda Kaksing district ki additional SP wangu police ki OC amade pangal tabi gram panchayat ki pradhan N Indibala amadi member TS Ravi na laktuna yangsilaba matung Wangu Police Station की OC yauna Wangu Lamkhai Outpost की पुलिस पर्सनल सिंह क्लब की मेंबर सिंह गलोइना ना लाइकाई मियाम गलोइना लंबीदा तासिलिबा युमथक की सरुक सिदोक लगा लंबीदा की लौथोक लगा महौसागुम अमुक चथोक चसिन याहन खे Nonglei Nungshitna mayum makai leitraba miyoy sing da khudaki oiba mateng pangbinaba pangal tabi gram panchayat ki pradhan N Indibala na mari lainaba singgi midyang changbinaba pungning sing silagle district taraga tarukta pangthokadaba Block Health Mela amasung Telemedicine Ayushman Bharat CM na hogdokre Manipur gi district taraga tarukta pangthokadaba Block Health Mela amasung Telemedicine Ayushman Bharat BJP 2.0 ge numit sama ni tapaikhat kadaba thabaksing ngasi Chief Minister N Biren na hogdokre state ama oibagi state ama da laifam thokpa chana kanglon lairamdaba na sabsaba state ama uhenna ba semgat pa hobodang ai re numit sama nigi matungda chahi gi oiba plan tawraga thabak utkani haina Chief Minister N Biren na phongdokre azadi ka amrit ahat sab manungchan na BJP gi anuba 2.0 gi lagak asigi numit sama nigi manungda pangthokadaba thabak singi manungchan na lairiba tongan ba department sing da paikhet kadaba thabak thoram singi manungchan na Manipur da lairiba district taraga taruki makada block sing da tha asigi taraga nipan dage Kungani thoi phauba tangkak naina pangthokadaba Block Health Mela amasung Telemedicine at Ayushman Bharat ase ngasi District Administration Imphal West amasung Medical Officer Imphal West na sinduna wangoi block ki mayang Imphal kendra gi manungchan lariba N Tomso Public Ground da hogdokre hogdokpagi thoram da Chief Minister N Biren mayang Imphal kendra gi MLA Kongkham Robindro Konthokjam kendra gi MLA Dr. Sapam Ranjan Khurai Kendra gi MLA Leisangthem Susindro Chief Secretary Manipur Dr. Rajesh Kumar Additional Chief Secretary Bunglung Mangna Athoiba Mithunglen Singh oina saruk yakhe Chief Minister amadi Health Department ki official sing District Administration ki official sing yauna Block Health Mela amasung Telemedicine at Ayushman Bharat asida hangliba stall sing sangduno yangsen khe matam ga chana ba mawongda INA Martyr Complex semgatlaga ne N Biren Miyam gi apambagi matungin na hogjik leriba INA Martyr Memorial Complex Moirang amasung masigi nakanda leriba gari gi parking ase matamga chanaba anauba mawongda tourist sing lakbada yengba nungai na ba mawongda semgalaga ni haina Manipur gi Chief Minister N Biren na phongdokre ngarang INA Martyr Memorial Complex Moirang da Indian National Army gi humbudraga nipan suba machu ahum gi phiral singkhat ki bage palan thorum ga mari lainana pangthok ki ba thoram da CM na phongdokibane Lamphel gi RDO wing da hangba home isolation center ngasi dagi thingjin khre Manipur da COVID-19 gi phibam nongma gi phagalakbadagi Manipur lenga ki health department ki makhada RDO wing Lamphel da hanglamba home isolation center ngasi dagi hona thingjile haina health director Dr. Rajo na thokpo official order amana haire order asigi matungin na home isolation center asida duty tawramba doctor nurse amade Atay mari lainaba staff sing makoy na hana posting taba mapamda ngasi dagi hauna mathaw pangthokpa hawraga ne adubu Manipur gi district sing da COVID-19 laisat ka mari lainana hana dagi hangdoktuna lairiba district home isolation center sing de makha tana adumak hanagum mathaw tawkhigani haire more da lairiba fire substation laingak na midyang changbi davadagi onthokpa phibam da laire Tengnokpal District ki More Subdivision ki manungchan na Myanmar border town More da lairiba fire substation More gi building ase onthokpa phibam amada laire building ase ikhang khangau da ningkhai ratuna misi mina thokpa yabagi akiba laire
More border town da Mayhau Langpok Thokhre matamda Mai kananaba honabada achauba thokdang logudoriba fire substation Moregi building asigi phibam ase More border town da lariba community singge leader kayana laingaki mari lainaba department singge makok thongba singda ningthina sembinaba haijabada natana local MLA singdasu haijabada ngasi phawba thabak oina pangthoktana lairakpani haire hojik Moregi fire substation gi building asigi mafam kayada yamna chauna sangna sekhaiduna leibana maram oiduna yawar harakpa matamda staff sing kiduna mapanda chenthoknaba kaya yaukhre mai kanbada sizinariba fire service ki gari thampham garage ki phibam su yamna sathina soklei thong amadi thongnau gi saruk sing phawba yaudre masigi mathakta fire substation More gi staff singna lainaba quarter laingangna sabagi thabak paikhat kiba adu hojik phawba loisinba ngamna leire staff sing gi laifam oina Jingana mathakupa pakhan amada yamna mawong tadana leire fire substation Moregi building ase bizoi konthok jamna family welfare gi minister oiringai 2002 gi April 13 saba haukibadagi hojik phawba loisindana leire haire pawasina hai tengnopal kendra gi nauna karak pa MLA letpaw haukip ki matamda fire service Moregi building staff singi laifam quarter ningthina sabina basu more da leidiba tongan ba community gi Miyoi kayana ikhoigi More paumi da phongdorok le loinana Indo Myanmar border town Moregi mafam singda yum yamna kungna saba maram na laibak thibadage maihau langpok thorakpa matamda paksana mai chakna bagi maram oigane maduna mai kanana bagi achauba thokdang laugodoriba fire substation More ase matamga chunana ningthina laingakna semgat piyo loinana fire service ki office ki staff lainaba quarter gari thamnaba garage ningthina semgat piduna Mapung phaba fire substation ama ohinbinaba Chief Minister N Biren gi athuba mijeng changbiyu haina su More border town da leiriba praja section kayadagi press ta phongdorok le KCP gi nifuga nithoi raksuba mapo kumon thoram pangthokre Kanglaipa Communist Party gi nifuga nithoi raksuba mapo kumon thoram ngarang KCP MFL gi chama ga kuntrama thoi suba battalion da pangthokre haina aina thingkraba lup asigi cherola mana haire Achangba outfit gather ama fare Manipur Police ki special CDO unit ki team amana ngarang ayuk anganba pung 3:10 rom tabada chapchaba pau phangbadagi Imphal West District ki manung chanba Uripok Sorbon thinge laikaida sangsinduna Elite Barber Shop mamangda achat awok sing section na yengsinduna check tawringaida masak khangdaba miyoy ama chaka ani panba scooter Yamaha thoduna lakpa ama khamlaga masak khangdokna bahona ki haina police ki pawda haire mahak na haidok jarakpadagi mahak masamag yumlembam Joy Kumar sahi nifugomdoi apokpa laikhidraba Biramangol Jiribam Chandapur Jiribam district tagi ni haina masak taksakhe mahaki scooter adugi mapuna Pangabam Elizabeth Chanu mapuroiba Y Joy Kumar ne registration number na MN01 AC 3346 atiyama chugine mangondagi mobile phone amasu fangi haire mahak RPF PLA gi achangba member ni aduga masana major ni haizaba henba masana major ni haizaba inausha lieutenant corporal laingakpagi makhada thabak tawduna lairakpani haibasu khangba ngamle haire mahak 2011 da lup asigi lieutenant ni haiba yumjau begi kuthangda join tawraga Churachandpur gi thangjingchingda leiba daiwangda basic military training fangkhe haujikna lance corporal ne mahaki army number na 2247 ne Hojik Imphal Police Station da sinarakuna legal action ge process tawri haire numit mangani chupna chatharakpa Liklam Festival loisin khrei Manipur University Student Union na sinduna April 10 dage taraga manga fauba numit taruk ne chatharakiba Liklam 2022 Festival ngasi loisin bagi thoram MU ge Centenary Hall da pangthokre numit taraga mangani gi Manipur Cinema khaktaki oiba Film Festival hogdokre Chahi ama chupna chatharakpa Manipuri cinema chahi yangkai surakpage Golden Jubilee thoram loisilakpage saruk ama oina ngasidagi April 18 phauba konung mamangda laiba Manipur State Film Development Society ge auditorium da Manipur ge cinema khaktagi oiba festival hogdokre haina Manipur State Film Development Society MSFDS ge secretary Sanju Basaspati mayumna thadorok pacherola mana phongdorok le numit tarani chupna chatharakpa mitai mayak tambi bagi thoram loisin khrei Directorate of Planning and Implementation Milal Kanglaipa Milal Kasar Bonterapur Panaloisang
Manipur Youth Front of Assam punna khusamnaduna numit 10 chupna chatharakpa mitai mayek tambibagi thauram loisankhre haina mitai irol iek loina silol apunba lup milalgi organization secretary Nonglei lembi laimana thadorokpa cherol amana phongdorokle aroibada tabiriba pumnamakpu thagatsari.